ꯏꯖꯠ ꯁꯣꯛꯂꯛꯀꯅꯤ ꯈꯟꯅ ꯃꯆꯥꯅꯨꯄꯥ ꯈꯥꯕꯗ ꯍꯩꯔꯝꯗ ꯃꯆꯥ ꯑꯍꯜ ꯌꯥꯏꯈꯣꯝꯕ ꯈꯛ ꯇꯥꯟꯅꯔꯒ ꯆꯦꯔꯤ ꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗ ꯗꯤꯔꯦꯟ ꯃꯇꯣꯝꯗ ꯆꯠꯇꯨꯅ ꯃꯥꯡꯒꯣꯟ ꯀꯥꯔꯛꯑꯒꯦ ꯍꯥꯏꯅ ꯋꯥꯃꯥꯡ ꯌꯥꯠꯂꯨꯕꯅꯤ꯫ ꯆꯦꯔꯤ ꯈꯣꯏꯒꯤ ꯏꯃꯨꯡꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯗꯨꯅ ꯂꯥꯛꯄ ꯃꯔꯝꯅ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯆꯣꯄꯣꯏ ꯈꯪꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯌꯥꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯧꯔꯒ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯒꯦ ꯍꯥꯏꯅ ꯋꯥꯃꯥꯡ ꯌꯥꯠꯂꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯒꯥꯔꯤꯗꯨ ꯒꯥꯔꯥꯖꯇ ꯈꯥꯝꯃꯝꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯥꯏꯊꯣꯡꯗꯨ ꯏꯁꯨꯛ ꯁꯨꯛꯏ꯫ ꯂꯨꯍꯣꯡꯒꯗꯧꯔꯨꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯂꯝꯆꯠ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕꯅꯤ ꯗꯤꯔꯦꯟ ꯃꯥꯅ ꯍꯦꯟꯅ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯇꯥꯔꯦ ꯈꯟꯅ ꯇꯧꯈꯤꯕ ꯊꯕꯛꯅꯤ꯫ ꯃꯊꯥ ꯁꯥꯕ ꯃꯇꯧꯗ ꯗꯤꯔꯦꯟ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯩ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯃꯄꯥ ꯍꯜꯂꯛꯄꯒꯤ ꯁꯃꯤꯟ ꯈꯖꯤꯛ ꯐꯪꯂꯕꯗ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯄꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯕꯕꯥ, ꯀꯩꯕꯨ ꯍꯥꯏꯅꯔꯛꯑꯒꯦ?" ꯗꯤꯔꯦꯟ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯇꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅꯗꯤ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧ꯫ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯤꯗꯤꯅꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯡ꯫ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤꯅꯦ ꯃꯥ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯗꯕ ꯊꯣꯛꯂꯒꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤ꯫ ꯃꯗꯨ ꯈꯟꯗꯨꯅ ꯅꯄꯥ ꯑꯩꯅ ꯑꯊꯨꯕꯗꯅꯦ ꯃꯥꯡꯒꯣꯟ ꯀꯥꯔꯛꯑꯒꯦꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯅꯪ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯅꯕ ꯇꯧꯁꯤ ꯏꯕꯨꯡꯉꯣ." ꯑꯁꯨꯝ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯥꯕꯗꯣ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯄꯥꯒ ꯃꯌꯥꯝꯕꯒ ꯂꯩꯔꯤꯕꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯗꯤꯔꯦꯟꯅ ꯐꯠꯊꯠꯇꯨꯅ "ꯏꯄꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯀꯗꯥꯏꯗ ꯂꯩꯔꯨꯏ? ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯄꯥ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯕꯕꯥꯒ ꯇꯥꯃꯣꯒꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯌꯥꯝ ꯄꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯜꯂꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟꯅꯤꯡꯗꯦ꯫ ꯑꯩꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ." ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯅ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤꯗꯨꯗ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯂꯧꯔꯨꯔꯤ? ꯅꯈꯣꯏ ꯑꯅꯤ ꯃꯔꯤꯁꯦ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯉꯥꯡꯁꯨ ꯑꯝꯇ ꯅꯠꯇꯦ, ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯂꯩꯀꯥꯏ ꯃꯤꯅ ꯈꯪꯅꯔꯒ ꯏꯃꯨꯡꯒꯤ ꯏꯖꯠ ꯁꯣꯛꯅꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯑꯩꯒ ꯕꯕꯥꯒꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯇꯥꯃꯣꯒ ꯕꯕꯥꯒꯅ ꯃꯥꯒ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯣꯏ꯫ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏ." ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯥꯕ ꯏꯐꯤꯡ ꯐꯤꯡꯅ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯗꯤꯔꯦꯟꯅ ꯈꯥꯝꯂꯨꯔꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯗꯤꯔꯦꯟ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯃꯊꯥ ꯁꯥꯅ ꯌꯦꯡꯍꯧꯕ ꯅꯠꯇ ꯑꯍꯦꯟꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯝꯅꯤ꯫ ꯏꯔꯦꯜ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯍꯛꯆꯤꯛ ꯂꯥꯡꯗꯨꯅ ꯂꯩ꯫ ꯃꯥꯏꯊꯣꯡꯗꯤ ꯏꯁꯨꯛ ꯁꯨꯛꯏ꯫ ꯉꯁꯥꯏ ꯃꯗꯣꯝꯆꯥꯅ ꯃꯃꯥꯗꯨ ꯍꯟꯗꯛꯁꯤ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕ ꯄꯥꯎꯗꯨꯗ ꯃꯥ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯋꯥꯅ ꯂꯦꯟꯒꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯃꯃꯥꯕꯨ ꯎꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯕꯅ ꯀꯥ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯥ꯫ ꯈꯣꯡꯆꯠ ꯌꯥꯡꯕ ꯃꯇꯝ ꯃꯥꯒꯤ ꯏꯆꯦꯜ ꯑꯁꯤ ꯊꯑꯣꯏꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯉꯥꯏꯔꯕꯗꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯇꯞꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯇꯝ ꯃꯥꯁꯤ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯏꯔꯦꯜ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯦꯝꯆꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯔꯤꯡ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯠꯄꯒ ꯄꯥꯏꯔꯛꯏ꯫ "ꯆꯦꯝꯆꯥ, ꯇꯨꯝꯃꯕꯣ?" "ꯇꯨꯝꯗ꯭ꯔꯤꯌꯦ ꯌꯥꯏ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯊꯕꯛ ꯂꯣꯏꯗ ꯉꯥꯏꯔꯤ꯫ ꯌꯥꯏꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯝꯕꯅꯤ." "ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤ꯫ ꯆꯦꯝꯆꯥ, ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯩ ꯆꯦꯝꯆꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ." "ꯉꯥꯏꯔꯝꯒꯦ ꯌꯥꯏ꯫ ꯑꯩꯗꯤ ꯌꯥꯏ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯏ꯫ ꯀꯞꯁꯨ ꯌꯥꯝ ꯀꯞꯅꯤꯡꯉꯤ꯫ ꯀꯨꯏꯅ ꯎꯔꯛꯇ꯭ꯔꯕꯒꯤ ꯌꯥꯏꯒꯤ ꯁꯛꯇꯝꯗꯣ ꯍꯌꯦꯡ ꯎꯔꯅꯤ ꯈꯟꯕꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯂꯥꯞꯅꯔꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯦ ꯍꯥꯏꯗꯣ ꯃꯌꯦꯛ ꯁꯦꯡꯉꯤ ꯌꯥꯏ꯫ ꯑꯗꯣ ꯏꯃꯥꯗꯣ ꯑꯅꯥꯕ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ꯫ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯟꯖꯤꯟꯍꯧꯏ꯫ ꯌꯥꯏꯕꯨꯁꯨ ꯏꯃꯥꯅ ꯇꯠꯇꯅ ꯁꯣꯜꯂꯤ꯫ ꯑꯩ ꯏꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯦ ꯌꯥꯏ." ꯏꯔꯦꯜ ꯃꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯈꯪꯖꯤꯟꯗꯨꯅ ꯊꯝꯃꯝꯕ ꯄꯤꯔꯥꯡꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯆꯦꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯀꯨꯞꯁꯤꯗ ꯈꯪꯍꯧꯗ ꯄꯤꯔꯥꯡ ꯃꯥꯁꯨ ꯁꯤꯡꯊꯔꯛꯂꯤ꯫ "ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯆꯦꯝꯆꯥ꯫ ꯏꯃꯥꯕꯨꯁꯨ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯒ ꯂꯥꯌꯦꯡꯂꯁꯤ꯫ ꯕꯕꯥꯅꯁꯨ ꯍꯥꯏꯔꯤ꯫ ꯆꯦꯝꯆꯥ,
ꯏꯃꯥꯁꯤ ꯃꯄꯥꯟꯗ ꯄꯨꯔꯗꯤ ꯃꯁꯥ ꯀꯟꯈꯠꯂꯛꯀꯅꯤꯀꯣ. ꯅꯪ ꯑꯩꯕꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ. ꯑꯩ ꯌꯥꯏꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ. ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ. ꯑꯩꯁꯨ ꯍꯌꯦꯡ ꯄꯤꯅꯕ ꯐꯤꯗꯣ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤ. ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯍꯣꯏ ꯆꯤꯝꯆꯥ ꯂꯣꯏꯁꯤꯟꯖꯔꯨꯔꯣ. ꯑꯗꯣ ꯊꯦꯡꯂꯐꯥꯎꯗ ꯁꯥꯒꯅꯨꯀꯣ, ꯅꯁꯥ ꯁꯣꯛꯀꯅꯤ. ꯍꯣꯏ ꯌꯥꯏ. ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ. ꯇꯟꯖꯥꯗꯨꯗ ꯂꯂꯩꯃ ꯊꯣꯛꯂꯛꯇꯨꯅ, ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯆꯤꯊꯅꯩꯗꯣ ꯗꯥꯏꯔꯦ? ꯌꯨꯝꯒꯤ ꯃꯤꯒꯅꯤ. ꯏꯆꯟ, ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ? ꯊꯦꯡꯂꯤꯁꯤꯕꯣ? ꯇꯨꯝꯗ꯭ꯔꯤꯌꯦ. ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤ. ꯂꯂꯩꯃ ꯏꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ. ꯀꯩꯅꯣ ꯗꯥꯏꯔꯦꯜ, ꯀꯞꯄꯤꯔꯣ? ꯀꯞꯇꯦꯗ, ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ? ꯍꯥꯏꯔꯒ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡ ꯑꯣꯏꯔꯛꯏ. ꯗꯥꯏꯔꯦꯜꯒꯤ ꯏꯃꯥꯗꯣ ꯀꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅꯣ? ꯕꯕꯥꯅꯗꯤꯅꯦ ꯗꯥꯏꯔꯦꯜꯒꯤ ꯏꯃꯥꯗꯣ ꯃꯄꯥꯟ ꯂꯝꯗ ꯄꯨꯅꯕ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏ ꯏꯆꯦ, ꯏꯃꯥꯗꯣ ꯀꯟꯅ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ. ꯃꯆꯥ ꯑꯩꯕꯨ ꯎꯅꯤꯡꯅꯁꯨ ꯇꯣꯏꯅ ꯁꯣꯜꯂꯦ ꯍꯥꯏ. ꯑꯗꯨꯅ ꯍꯌꯦꯡ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤ. ꯏꯃꯥꯕꯨ ꯍꯥꯟꯅ ꯌꯦꯡꯂꯨꯆꯣꯅ ꯕꯕꯥꯅ ꯍꯥꯏ. ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯝꯂꯗꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒꯦ, ꯑꯗꯨꯒ ꯂꯥꯌꯦꯡꯂꯁꯦꯅ ꯍꯥꯏꯔꯤ. ꯑꯗꯣ ꯏꯆꯟ, ꯅꯪ ꯀꯣꯂꯦꯖꯀꯤꯗꯤ ꯀꯀꯥ ꯏꯕꯣꯍꯜꯗꯅꯦ ꯑꯩꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯤꯜꯂꯁꯨ ꯕꯕꯥꯅ ꯍꯥꯏꯔꯕꯅꯤ. ꯑꯥꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯗꯣꯏꯅꯣ ꯗꯥꯏꯔꯦꯜ? ꯈꯪꯗꯦ, ꯇꯝꯕ ꯉꯝꯗꯦ. ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏ ꯏꯆꯦ. ꯏꯔꯦꯜꯗꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ. ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ. ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯕꯤꯕ ꯉꯝꯗꯦ. ꯁꯦꯜ ꯄꯥꯏꯗꯕ ꯑꯣꯏꯕꯅꯤꯅ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯒꯠꯄ ꯉꯝꯗꯦ. ꯑꯩꯁꯦ ꯌꯥꯝ ꯄꯥꯡꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯏꯆꯦ. ꯑꯩꯕꯨ ꯏꯃꯥꯅꯗꯤ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯁꯤꯌꯧꯅꯕ ꯌꯣꯛꯄꯤꯔꯛꯏ. ꯁꯤꯒꯤ ꯂꯃꯟ ꯃꯆꯥ ꯑꯩꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯐꯥꯎꯕ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ. ꯏꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯗꯤ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯂꯥꯌꯦꯡꯕꯤꯕ ꯉꯝꯗꯦ. ꯏꯆꯟ, ꯑꯩꯁꯦ ꯌꯥꯝ ꯄꯥꯡꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯁꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯇꯦꯡꯊꯥꯔꯤ. ꯂꯂꯩꯃ ꯏꯔꯦꯜꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯊꯔꯛꯇꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯩꯊꯣꯛꯅ, ꯀꯩꯒꯤꯅꯣ ꯗꯥꯏꯔꯦꯜ ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯣ? ꯏꯃꯥꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ. ꯗꯥꯏꯔꯦꯜ ꯑꯗꯨꯃꯥꯏꯅ ꯅꯁꯥꯗ ꯍꯟꯊꯅ ꯍꯥꯏꯖꯒꯅꯨ. ꯃꯗꯨ ꯐꯠꯇꯦ. ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤꯌꯦ. ꯏꯃꯥꯕꯨ ꯐꯖꯅ ꯂꯥꯌꯦꯡꯂꯒ ꯂꯣꯏꯔꯦ. ꯁꯦꯜꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯕꯣꯕꯣꯈꯣꯏ ꯕꯕꯥꯈꯣꯏꯗ ꯍꯥꯏꯒꯦ. ꯏꯃꯥꯗꯣ ꯃꯄꯥꯟꯗ ꯄꯨꯔꯒ ꯑꯐꯕ ꯗꯣꯛꯇꯔ ꯇꯥꯟꯅꯔꯒ ꯂꯥꯌꯦꯡꯁꯤ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯂꯂꯩꯃꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯃꯥꯕꯨ ꯈꯟꯕꯤꯕ ꯃꯥꯟꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ. ꯈꯪꯍꯧꯗꯦ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯃꯒꯨꯝ ꯀꯞꯂꯛꯏ. ꯏꯆꯟ, ꯕꯣꯕꯣꯈꯣꯏ ꯕꯕꯥꯈꯣꯏ ꯊꯦꯡꯅꯕꯁꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ. ꯕꯕꯥꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯏꯃꯥꯒꯤ ꯑꯋꯥꯠꯄꯗꯤ ꯕꯕꯥꯅ ꯑꯝꯇ ꯂꯩꯍꯟꯗꯅ ꯂꯥꯛꯏ. ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯕꯕꯥꯅ ꯃꯤ ꯊꯥꯗꯨꯅ ꯏꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯍꯜꯂꯤ. ꯑꯩ ꯕꯕꯥꯕꯨ ꯀꯥꯎꯕ ꯉꯝꯃꯣꯏ. ꯕꯕꯥꯁꯦ ꯑꯩꯒꯤ ꯂꯥꯏꯒꯨꯝꯕꯅꯤ. ꯅꯨꯄꯤ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯏꯔꯦꯜ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯇꯝꯊꯣꯛꯇꯨꯅ ꯀꯞꯆꯔꯤ. ꯂꯂꯩꯃ ꯏꯔꯦꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ. ꯏꯔꯦꯜꯅ ꯑꯩꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯕꯗ ꯏꯔꯦꯜꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯎꯔꯤꯁꯤꯗꯤ. ꯌꯨꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯍꯥꯟꯅꯒꯨꯝ ꯕꯕꯥꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗ ꯊꯝꯃꯝꯕꯁꯨ ꯌꯥꯏꯗ. ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯏꯔꯦꯜ. ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯁꯤ. ꯑꯋꯥꯕꯁꯤꯡꯁꯤ ꯄꯨꯟꯅ ꯃꯥꯌꯣꯛꯅꯃꯤꯟꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤ. ꯏꯔꯦꯜꯅ ꯋꯥꯔꯤꯕ ꯃꯩꯆꯥꯛꯇꯣ ꯑꯩꯁꯨ ꯈꯪꯉꯤ. ꯏꯔꯦꯜ, ꯇꯣꯛꯑꯣ, ꯀꯞꯀꯅꯨ. ꯍꯌꯦꯡ ꯆꯠꯂꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ. ꯏꯔꯦꯜ ꯂꯂꯩꯃꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯏꯔꯦꯜ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯂꯂꯩꯃꯕꯨ ꯈꯖꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ. ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ, ꯏꯆꯟ, ꯅꯪꯒꯤ ꯊꯧꯅꯥꯕꯨꯗꯤ ꯑꯩꯅ ꯊꯥꯒꯠꯂꯤ. ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯋꯥꯅ ꯈꯪꯂꯝꯒꯗꯕ ꯃꯩꯆꯥꯛꯇꯣ ꯑꯩ ꯈꯪꯉꯤ. ꯊꯧꯅꯥ ꯐꯅ ꯂꯥꯡꯊꯦꯡꯅꯕꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯏꯅꯤ. ꯅꯪꯁꯦ ꯑꯈꯥꯡ ꯌꯥꯝ ꯀꯜꯂꯤ ꯏꯆꯟ. ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯗ꯭ꯔꯕꯁꯨ ꯐꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯉꯤ. ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ. ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩꯅꯩ. ꯏꯔꯦꯜ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯏꯆꯟ, ꯑꯊꯦꯡꯕ ꯅꯨꯡꯗꯥꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯂꯩꯔꯥꯡꯁꯤꯡꯁꯤꯒꯤ ꯐꯖꯕꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯀꯣ. ꯊꯥꯖꯃꯥꯒꯤ ꯑꯏꯪꯕ ꯃꯉꯥꯜ ꯑꯁꯤꯅꯁꯨ ꯂꯩꯔꯥꯡ ꯑꯁꯤ ꯐꯥꯎꯕ ꯌꯧꯔꯛꯄꯁꯤꯅ ꯂꯩꯔꯥꯡꯁꯤꯡꯁꯤꯒꯤ ꯃꯒꯨꯟ ꯍꯦꯟꯗ꯭ꯔꯥ.
ꯐꯖꯗ꯭ꯔꯥ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯒꯤ ꯗ꯭ꯔꯤꯁ꯭ꯌꯁꯤꯡꯁꯦ? ꯐꯖꯩ. ꯑꯊꯦꯡꯕ ꯑꯍꯤꯡ ꯀꯅꯥꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯁꯤꯅ ꯍꯦꯜꯂꯤ ꯋꯥꯈꯜꯁꯤꯗ ꯃꯑꯣꯟ ꯈꯟꯕꯁꯨ. ꯃꯇꯝ ꯑꯃꯗ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯑꯣꯠꯈꯤ. ꯑꯊꯦꯡꯕ ꯑꯍꯤꯡꯒ ꯑꯩꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯟ ꯁꯣꯛꯅꯈꯤ. ꯃꯇꯝ ꯑꯃꯗ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛ ꯀꯌꯥ ꯑꯁꯤꯅ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯐꯥꯎ ꯈꯟꯈꯤ. ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯕꯗꯒꯤ ꯊꯥꯁꯤ ꯑꯣꯏꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯔꯦ. ꯗꯥ ꯏꯔꯦꯜ, ꯅꯇꯣꯝꯇ ꯆꯠꯇꯣꯏꯔꯣ ꯍꯌꯦꯡꯁꯦ? ꯕꯕꯥꯅ ꯁꯦꯜꯁꯨ ꯄꯤꯔꯛꯑꯦ, ꯒꯥꯔꯤꯁꯨ ꯄꯨꯈ꯭ꯔꯣ ꯍꯥꯏ. ꯐꯔꯛ ꯇꯥꯔꯁꯨ ꯕꯕꯥꯗꯣ ꯑꯗꯨꯝ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯛꯑꯣꯅ ꯍꯥꯏ. ꯗꯥ ꯏꯔꯦꯜꯒꯤ ꯏꯃꯥꯗꯣ ꯊꯨꯅ ꯅꯥꯕ ꯐꯔꯒ ꯑꯃꯨꯛ ꯂꯥꯛꯎꯀꯣ. ꯑꯩ ꯗꯥ ꯏꯔꯦꯜꯕꯨ ꯉꯥꯏꯔ ꯂꯩꯗꯣꯏꯅꯤ. ꯅꯥꯕ ꯐꯔꯒ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ ꯏꯆꯟ. ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ. ꯏꯔꯦꯜ ꯃꯥꯒꯤ ꯇꯝꯍꯧꯔꯕ ꯈꯨꯜꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ. ꯏꯔꯦꯜ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯒ ꯆꯠꯂꯨꯗꯅ. ꯕꯣꯕꯣꯛ, ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯤꯜꯂꯕ ꯃꯥꯜꯂꯤ. ꯑꯩ ꯀꯨꯏꯅ ꯄꯟꯊꯅꯤꯡꯗ꯭ꯔꯦ. ꯅꯪꯕꯨ ꯅꯇꯣꯝ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯕꯣꯕꯣꯛ ꯈꯣꯏꯁꯨ ꯂꯥꯛꯎꯔꯣ? ꯌꯥꯅꯤꯗ ꯕꯣꯕꯣꯛ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ. ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯦꯛ ꯌꯧꯕꯒꯅꯦ ꯕꯣꯕꯣꯛ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯕꯕꯥꯗ ꯄꯥꯎ ꯐꯥꯎꯔꯛꯎꯀꯣ. ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯅꯪꯒꯤ ꯌꯨꯝꯃꯛꯅꯤ ꯈꯟꯅ ꯄꯥꯎ ꯄꯤꯔꯛꯎ. ꯕꯣꯕꯣꯛꯁꯨꯅꯦ ꯍꯣꯔꯦꯟ ꯅꯣꯏ ꯕꯕꯥ ꯍꯜꯂꯛꯄꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯒꯦ. ꯍꯣꯏ ꯕꯣꯕꯣꯛ. ꯁꯦ ꯁꯦꯜ ꯈꯔꯁꯤ ꯄꯥꯏꯁꯤꯜꯂꯨ, ꯑꯋꯥꯠ ꯑꯄꯥꯗ ꯁꯤꯖꯤꯟꯅꯧ. ꯌꯥꯔꯅꯤꯗ ꯕꯣꯕꯣꯛ, ꯕꯕꯥꯅꯁꯨ ꯄꯤꯔꯦ. ꯅꯪ ꯕꯕꯥꯅ ꯄꯤꯕꯗꯨꯅ ꯑꯃꯅꯤ, ꯁꯤꯅ ꯑꯩꯅ ꯄꯤꯕꯅꯦ. ꯁꯦ ꯂꯧ. ꯅꯪꯅ ꯂꯧꯗ꯭ꯔꯗꯤ ꯕꯣꯕꯣꯛ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯍꯤꯌꯥꯏꯅꯨꯅ ꯌꯥꯗ꯭ꯔꯗꯨꯅ ꯏꯔꯦꯜꯁꯨ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯤ. ꯑꯁꯨꯝ ꯆꯠꯅꯕ ꯊꯣꯛꯂꯛꯂꯦ ꯏꯔꯦꯜ. ꯃꯥꯡꯒꯣꯟ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇ ꯐꯣꯟ ꯀꯥꯎꯔꯝꯃꯤ. ꯐꯣꯟ ꯀꯥꯎꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯑꯃꯨꯛ ꯊꯨꯅ ꯀꯥꯈꯠꯂꯛꯏ. ꯃꯤꯀꯨꯞ ꯐꯥꯗꯦ. ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇ ꯂꯂꯩ ꯃꯃꯥꯁꯨ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯨ ꯎꯔꯨꯔꯦ. ꯏꯆꯟ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯐꯖꯅ ꯆꯠꯂꯣ. ꯑꯩ ꯗꯥ ꯏꯔꯦꯜ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ. ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯏꯔꯦꯜ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯂꯂꯩꯃ ꯒꯥꯔꯤꯗꯨꯅ ꯊꯧꯈ꯭ꯔꯤꯕꯗꯨ ꯃꯥꯒꯤ ꯔꯨꯝꯒꯤ ꯕꯦꯜꯀꯅꯤꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ. ꯗꯥ ꯏꯔꯦꯜ, ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ. ꯑꯩ ꯗꯥ ꯏꯔꯦꯜꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯃꯣꯏ. ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯗꯥ ꯏꯔꯦꯜꯅ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈꯤꯕ ꯃꯤꯀꯨꯞꯁꯤꯗ ꯊꯃꯣꯏꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯑꯩꯕꯨ ꯀꯞꯍꯜꯂꯤ. ꯏꯔꯦꯜ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯌꯧꯁꯤꯜꯂꯛꯂꯦ. ꯃꯈꯣꯏ ꯈꯨꯜ ꯌꯧꯔꯝꯗꯥꯏꯒꯤ ꯕꯁ ꯄꯥꯔꯀꯤꯡ ꯌꯧꯔꯛꯄꯗꯨꯗ ꯃꯥꯒꯤ ꯆꯦꯝꯆꯥꯗꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ. ꯆꯦꯝꯆꯥ. ꯌꯥꯏ, ꯅꯪ ꯌꯧꯔꯛꯑꯕꯣ? ꯄꯥꯔꯀꯤꯡ ꯌꯧꯔꯦ. ꯅꯪ ꯀꯣꯟꯊꯣꯡꯗ ꯂꯩꯔꯝꯃꯨ, ꯑꯩꯒ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯃꯤꯟꯅꯔꯁꯤ. ꯍꯣꯏ ꯌꯥꯏ. ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ. ꯆꯂꯩꯃ ꯋꯥꯈꯜꯗ ꯋꯥꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯌꯥꯏꯕꯨ ꯎꯔꯅꯤ ꯈꯟꯕꯗ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯛꯏ. ꯑꯁꯥꯡꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯏ. ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯍꯔꯥꯎ ꯃꯥꯒꯤ ꯌꯥꯏꯕꯨ ꯉꯥꯏꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ. ꯅꯨꯄꯤ ꯃꯥꯁꯤ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯅ ꯂꯩꯇꯦꯡꯂꯛꯏ. ꯃꯇꯝ ꯀꯨꯏꯅ ꯆꯨꯔꯨꯗ꯭ꯔꯕ ꯀꯨꯝꯒꯤ ꯅꯣꯡꯅ ꯏꯊꯥ ꯊꯥꯖꯗ ꯆꯨꯔꯛꯇꯨꯅ ꯃꯤ ꯄꯨꯝꯕ ꯍꯔꯥꯎꯍꯟꯕꯒꯨꯝꯃꯤ. ꯆꯂꯩꯃ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯌꯥꯏꯕꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯤ. ꯏꯍꯥ ꯍꯔꯥꯎꯅ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯌꯥꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩ. ꯃꯤꯀꯨꯞ ꯐꯥꯗꯦ. ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ. ꯃꯁꯥ ꯅꯥꯟꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯇꯨꯅ ꯂꯩ. ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ. ꯆꯦꯝꯆꯥ, ꯂꯥꯛꯎ ꯆꯠꯂꯁꯤ. ꯌꯥꯏ, ꯅꯪꯒꯤ ꯒꯥꯔꯤꯔꯣ ꯁꯤꯕꯣ? ꯅꯠꯇꯦꯗ, ꯌꯨꯝꯒꯤꯅꯤ. ꯈꯨꯡꯒꯪꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯨ ꯇꯩꯗ꯭ꯔꯕꯅꯤꯅ ꯃꯁꯥꯒꯁꯦ ꯌꯥꯝ ꯅꯥꯟꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯁꯦ ꯃꯔꯛꯇ ꯅꯠꯇꯅ ꯐꯣꯟꯒ ꯇꯧꯔꯛꯈꯤꯗ꯭ꯔꯦ. ꯂꯝꯂꯥꯟꯕꯤ ꯀꯅꯥꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯈꯪꯗꯦ. ꯑꯣꯏꯅꯖꯕ ꯃꯇꯧꯗ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯇꯨꯅ ꯂꯩ. ꯃꯔꯧ ꯂꯩꯅ ꯅꯥꯆꯦꯞꯇ ꯌꯩꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯋꯥꯗꯨꯗ ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ. ꯃꯇꯝꯅ ꯌꯥꯗꯗꯨꯅ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗꯕꯅꯤ. ꯑꯩꯒꯤ ꯆꯦꯝꯆꯥꯕꯨ ꯀꯃꯥꯏ ꯀꯥꯎꯗꯣꯏꯅꯣ? ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯃꯣꯏꯁꯤꯅ ꯆꯦꯝꯆꯥꯕꯨ ꯁꯣꯜꯂꯤꯕꯅꯤ. ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ.
ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯆꯦꯝꯆꯥꯒꯤꯒꯨꯝꯕ ꯋꯥꯍꯩꯗꯨꯅ ꯆꯩꯅꯥ ꯐꯥꯎꯏ꯫ ꯑꯩꯒꯤꯗꯤ ꯆꯦꯝꯆꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯒꯤꯗꯤ ꯆꯦꯝꯆꯥ ꯅꯪ ꯈꯛꯇꯅꯤ꯫ ꯆꯂꯩꯃ ꯑꯣꯏꯅꯖꯕ ꯃꯇꯧꯗ ꯃꯥꯒꯤ ꯌꯥꯏꯒꯤ ꯊꯕꯥꯛꯇ ꯃꯈꯨꯠꯇꯨꯅ ꯇꯂꯞ ꯊꯥꯗꯨꯅ ꯄꯛꯇꯦ ꯆꯣꯜ, ꯑꯩꯅ ꯈꯛꯅꯤ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯣꯟꯕ꯫ ꯋꯥꯔꯤꯗꯨ ꯁꯥꯅ ꯁꯥꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ꯫ ꯏꯔꯦꯜ ꯈꯣꯏꯒꯤ ꯃꯗꯣꯝꯆꯥ ꯈꯣꯏꯒꯤ ꯌꯨꯝꯗꯨ ꯏꯂꯥꯡ ꯂꯥꯡꯕꯗꯨ ꯏꯔꯦꯜ ꯑꯃꯗꯤ ꯆꯂꯩꯃ ꯎꯔꯛꯂꯤ ꯀꯣꯟꯊꯣꯡꯗꯒꯤ꯫ ꯑꯉꯧꯕ ꯁꯦꯠꯄ ꯑꯍꯜ ꯀꯌꯥ ꯑꯃꯁꯨ ꯁꯨꯃꯥꯡꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯒꯥꯔꯤ ꯆꯞ ꯈꯥꯝꯗꯨꯅ ꯀꯣꯟꯊꯣꯡꯗꯨꯗꯒꯤ ꯆꯪꯂꯛ ꯏꯔꯦꯜ ꯃꯌꯥꯝ ꯏꯂꯥꯡ ꯂꯥꯡꯅ ꯀꯞꯇꯨꯅ ꯂꯩꯅꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯃꯥ ꯆꯤꯡꯅꯕ ꯍꯦꯜꯂꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯕꯦꯒꯇꯨ ꯂꯩꯃꯥꯏꯗꯨꯗ ꯄꯣꯞ ꯊꯥꯗꯗꯨꯅ ꯆꯦꯟꯁꯤꯜꯂꯦ꯫ ꯏꯔꯦꯜ ꯂꯥꯛꯄ ꯎꯕꯗ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯗꯨ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯦ꯫ ꯏꯔꯦꯜ, ꯏꯆꯦꯁꯤ ꯍꯧꯖꯤꯛꯇ ꯅꯪꯕꯨ ꯎꯅꯤꯡꯉꯦꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯈꯤꯗ꯭ꯔꯦ, ꯅꯪ ꯑꯝꯇ ꯀꯧꯔꯨ ꯂꯥꯎ꯫ ꯏꯔꯦꯜ ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯄꯣꯞꯇꯨꯏ, ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯃꯃꯥꯕꯨ ꯃꯆꯥ ꯑꯣꯏꯕ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯦꯡꯊꯥꯕ ꯍꯧꯔꯛꯂꯤ꯫ ꯏꯃꯥ, ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ? ꯑꯩ ꯂꯥꯛꯏ ꯏꯃꯥ꯫ ꯏꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯦꯅ ꯅꯆꯥ ꯂꯥꯛꯑꯕꯅꯤ ꯏꯃꯥ꯫ ꯁꯤ ꯍꯧꯒꯠꯂꯨ, ꯅꯆꯥ ꯂꯥꯛꯏ꯫ ꯅꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯤꯁꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯃꯥ? ꯁꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯏꯃꯥ꯫ ꯏꯔꯦꯜ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯇꯝꯄꯥꯛꯇ ꯆꯤꯡꯈꯠꯇꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯃꯆꯥ ꯑꯣꯏꯕ ꯃꯃꯥ ꯑꯣꯏꯕ ꯃꯍꯥꯛꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨꯅꯗꯤ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤ ꯍꯥꯏꯅ ꯐꯥꯎ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯕꯥ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯗꯨ ꯌꯧꯔꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯃꯥꯒ ꯅꯛꯅꯔꯝꯕ ꯀꯌꯥꯅꯗꯤ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤ꯫ ꯃꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯀꯥꯟꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏꯗꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯇ ꯇꯦꯡꯊꯥꯖꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯃꯥꯒ ꯃꯆꯥꯒ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯇꯦꯡꯊꯥꯈꯣꯜꯅꯤ ꯑꯀꯣꯏꯕꯗꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯏꯔꯦꯜꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯗꯣꯝꯆꯥꯗꯣ ꯏꯔꯦꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯏꯔꯦꯜ, ꯇꯣꯛꯂꯣꯁꯤ, ꯀꯞꯂꯅꯨ꯫ ꯏꯆꯦꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯨ꯫ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ ꯏꯆꯦꯁꯤ꯫ ꯏꯆꯦꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯨ ꯏꯔꯦꯜ꯫ ꯑꯁꯨꯝ ꯏꯔꯦꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅꯥꯀꯟꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯆꯦꯝꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯦꯝꯆꯥ, ꯏꯃꯥꯁꯤ ꯅꯪ ꯑꯝꯇ ꯍꯧꯗꯣꯛꯎ ꯂꯥꯎ, ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯧꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯀꯧꯕꯗꯤ ꯈꯨꯝꯈꯤꯗ꯭ꯔꯦ, ꯅꯪ ꯑꯝꯇ ꯍꯧꯗꯣꯛꯑꯣꯕ ꯏꯃꯥꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯦꯜ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯂꯦꯞꯇꯦ꯫ ꯆꯂꯩꯃꯁꯨ ꯊꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯕꯨ ꯀꯣꯟꯗꯨꯅ, ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯉꯔꯥꯡꯇꯅꯤ ꯏꯃꯥꯅ ꯌꯥꯏꯕꯨ ꯎꯅꯤꯡꯉꯦꯅ ꯍꯥꯏꯔꯝꯕꯗꯣ꯫ ꯍꯧꯒꯠꯂꯨꯁꯤ ꯏꯃꯥ, ꯌꯥꯏ ꯂꯥꯛꯑꯦ꯫ ꯍꯧꯒꯠꯂꯣ, ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯏꯃꯥ ꯅꯪ? ꯏꯔꯦꯜ ꯑꯃꯗꯤ ꯆꯂꯩꯃꯅ ꯊꯕꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯐꯤ ꯁꯤꯟꯊꯗꯨꯅ ꯇꯩꯊꯣꯛꯅꯩ꯫ ꯆꯂꯩꯃ ꯑꯃꯗꯤ ꯏꯔꯦꯜ ꯊꯕꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯂꯦꯞꯇꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯆꯂꯩꯃꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯗꯨ ꯄꯥꯎ ꯇꯥꯔꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯆꯂꯩꯃ ꯂꯩꯃꯥꯏꯗꯨꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊ ꯏꯔꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯌꯥꯏ, ꯏꯃꯥꯁꯦ ꯅꯪꯕꯨ ꯎꯅꯤꯡꯉꯦꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯃꯥꯁꯦ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ, ꯅꯪ ꯑꯝꯇꯒ ꯀꯧꯎ ꯌꯥꯏ꯫ ꯆꯂꯩꯃ ꯊꯕꯥꯕꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯑꯃꯒꯨꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯥ ꯊꯕꯥꯕꯨ ꯁꯦꯠꯅ ꯈꯥꯏꯅꯕꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯞꯂꯤꯕꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯒꯅꯤ? ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯊꯕꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯡ 2-3 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯏꯔꯦꯜ ꯃꯥꯡꯒꯣꯟꯒꯤ ꯗꯥꯔꯤꯗ ꯃꯪꯗꯨꯅ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯀ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯆꯂꯩꯃ ꯃꯥꯗꯤ ꯀꯞꯈꯤꯕ ꯍꯦꯟꯃꯟꯕꯅ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯂꯛꯇꯕꯗꯒꯤ
ꯂꯦꯛꯊꯔꯗꯨꯅ ꯏꯃꯨꯡꯗ ꯇꯨꯝꯍꯟꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯃꯃꯥꯒꯤ ꯃꯊꯧꯅ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯑꯌꯥꯝꯕ ꯍꯟꯅꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯏꯔꯦꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯊꯧ ꯂꯩꯅꯕꯅ ꯑꯌꯥꯝꯕ ꯍꯟꯅꯈ꯭ꯔꯦ꯫ ꯅꯛꯅꯕ ꯃꯤ ꯈꯔꯗꯤ ꯂꯩꯔꯤ꯫ ꯏꯔꯦꯜꯒꯤ ꯌꯨꯝꯗꯗꯤ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯦ ꯃꯗꯣꯝꯆꯥꯒꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯔꯝꯅ꯫ ꯏꯔꯦꯜ ꯁꯣꯔꯥꯠꯁꯨ ꯃꯗꯣꯝꯆꯥ ꯈꯣꯏꯗ ꯁꯣꯜꯂꯒꯦ ꯈꯜꯂꯤ꯫ ꯑꯁꯨꯝ ꯃꯥꯡꯒꯣꯟꯒꯤ ꯗꯥꯔꯤꯗ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯙꯅꯕꯤꯔ, ꯍꯤꯌꯥꯏꯅꯨ, ꯕꯥꯅꯨ, ꯂꯂꯩꯃ, ꯏꯕꯣꯍꯜ ꯃꯈꯣꯏꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯃꯔꯤ ꯃꯔꯤ ꯑꯉꯧꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯆꯪꯅꯔꯛꯑꯦ꯫ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯅ ꯄꯥꯎ ꯄꯤꯕꯗꯒꯤ ꯇꯥꯔꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯔꯦꯜ ꯃꯥꯗꯤ ꯃꯪꯂꯦ, ꯂꯂꯩꯃ ꯈꯣꯏ ꯂꯥꯛꯂꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯃ꯫ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯗꯨ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ, "ꯏꯆꯦ ꯀꯥꯈꯠꯄꯤꯔꯣ ꯃꯥꯡꯒꯣꯜꯗ, ꯄꯨꯂꯞ ꯑꯣꯏꯅ ꯐꯝꯂꯁꯤ." ꯍꯤꯌꯥꯏꯅꯨ ꯈꯣꯏꯁꯨ ꯍꯥꯏꯒꯨꯝ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ꯫ ꯂꯂꯩꯃ ꯃꯥꯗꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯏꯔꯦꯜꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯀꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯂꯩꯃ ꯃꯄꯤꯗꯨ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯈꯥꯡꯖꯤꯜꯂꯤ꯫ ꯏꯔꯦꯜꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯗꯥ ꯏꯔꯦꯜ, ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯅꯤꯡꯕꯅꯤ." ꯑꯗꯨꯕꯨ ꯃꯥ ꯃꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇ ꯏꯔꯦꯜ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯅ, "ꯏꯔꯦꯜ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ? ꯏꯆꯦꯈꯣꯏ ꯇꯥꯃꯣꯈꯣꯏ ꯂꯥꯛꯏꯅꯦ, ꯅꯪꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ?" ꯏꯔꯦꯜ ꯋꯥꯈꯜ ꯈꯪꯂꯥꯛꯂꯛꯏ ꯃꯗꯣꯝꯆꯥꯅ ꯀꯧꯔꯛꯄꯗꯨꯗ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯙꯅꯕꯤꯔ, ꯂꯂꯩꯃ ꯈꯣꯏ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯏꯔꯦꯜ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨ ꯈꯥꯡꯖꯤꯜꯂꯗꯨꯅ ꯇꯞꯅ, "ꯕꯣꯕꯣꯈꯣꯏ, ꯕꯕꯥꯈꯣꯏ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯦ." "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯔꯦꯜ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯤ꯫ ꯏꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯇꯦ." ꯏꯔꯦꯜ ꯃꯥꯗꯤ ꯙꯅꯕꯤꯔꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯀꯥꯡꯊꯣꯔꯛꯇꯦ꯫ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫